Numit kayani tangdu laitana lairuraba Kakching district ki Sugnuda ngasi ayuk pung mari rom taba matamdagi kuki khulai paiba oigani chingnaba singna amuk hana attack tawrakre bom amadi nongmai sizinaduna chatharakiba attack adu hauzik BSF state force amadi maitai khul ngakpa singnasu handuna akanba mawongda khut thoknari hiramasigi matangda impact news ki paudam ama ngasi nongaramdai pung mari rom taba matamdagi Sanden district ki khonang phaidekpi amadi Chuchampur district ki khoi lalol phai gi singsang paring sing asidagi khoi sugunu gi tongan ba jaga singda kuki khulai paiba singna khoi chatharakhiba attack adu hojik pung ama henba asi phawba khoi adumak nomai kapagi makhol asi tari maru oina kuki khulai paiba singi maikai dagi tongan ba makhan gi bong kya sijina duna sugunu gi yumlakta kapsilakpa na maram oiraga maitai gi yum anida haiba makoina kapakpa bom tasalakanda pokhaibagi yumda amang ata thokbagi thodok sing leiri loinana hojik su kuki khulai paiba singi maikai dagi nomai kapakpagi thabak leptana sathari loinana koi ngasi ayuk angan badagi hauruga na kapakhiba nongmai amadi bom sing atuna sugunu higher secondary de leiba BSF ki kem da phawba tasilakanda pokhaibagi aduga nomai maru kya BSF ki kem manungda tabagi thodok sing thokba lei loinana hojiksu akoigi state force central force amadi maitai khul ngakpa singna kuki khulai paiba singda koi handuna koi maikai ani gi marakta khut thoknabagi thabak chathari ayukki anganbagi matamda yamna heavy oina kapnarmaga su koi hojik pung amak sai khare helak thawadadi kharadi hanthare hairaga su adumakti do nomai di kapnari bom kapnari hojik phawbi oinadi koi maikai ani gi marak haibadi kayamu yamna atopang yawi habu sapchana khangmang ambe maroina gi Kakching district lom da leiba state force wa central force amadi maitai khulngakpa singi maikai dadi hauji phawbi ona aso open amata leitri adubu Champu maikai da maroina koi Chandelom maikai dagi ayukta kapamba dudi koi adumak ngahak kapam kanda lepkre hauji mapung oina kapnariba asi koi Champu rom thangba maigai haibdi lalofai gi singsang paring asi dagi kuki lalobu singna makhoi gi tongan ba bunker kya sarakanda haiba bunker sing adu dagi nongmai kapakpa bom kapakpa sing chathai habsi social media da kuki khulai paiba singna thadorokpa video viral singdagi dum miyamna unakhre loinana haiba area sing asi central force amadi Champur district ki police ki miyoi sing lei hairaga su haiba kuki khulai paiba sing aduna matang kya gi mangri saraga leba bunker kya dagi sugunu ugi yumlak tamna koi bom amadi nongmai kya kapakpa sileptan chathabani maroina sidai kapakpa nongmai maru kaya ama even sugunu bazar da leiba main road phawba haiba nongmai maru sing adu yaurai loinana koi kapaiba bom sing ayamba sugunu gi maitai singi yumlakta taba ban yumda taba gi thodok sing thoi loinana hujiksu adum makhata na gi nomai kapna gi thaba asi chathabana maram oiraga hujik phawena aso open sing yaunadri haina panaba taga su makhata na aso open sing yaurokadra haibagi adu singnabadi leidi maroina hujiksu maikai ani gi marakta nongmai kapna ba asi ayuta yamna heavy oina kapnarambadu khara makhaidi handare adubu handari basi kadai phawba kyam kuina satkadabuno haiba khangba ngamdri Champu gi maigai da makhogi SP na singba changlakani haibagi paudi phangba leire adubu huji phawoina sangakpa na ta sangakpa sapchana khangba ngamdri Kakching district lom side ta su Kakching district ki additional SP ani na singba Kakching district police aduga BSF ina singyamna BSF ki personnel sing amadi tai khulna ko kaya na area sida kuki khulai bai sing changsil laktana bagi damakta ngak senbagi thabak sing tatha bagalo loinana defense tongna bagi damakta kan momongda sem sabagi adumba mami sing adu leiri aduna sugunugi makhata ba report sing impact news ki makhata ba news bulletin sing da puru lakjage hujik pawi oina di haiba report sim yam thamjai।